Konshakhul gi meeoising maram leitana phurakpa thabak sunaba changlakpa gari thugairakpa yaningdaba gi mayokta yaningdaba phongdoktuna liangmai naga katimai rangdi Eastern Zone sinduna khulasigi apunbagi rally ama chatkre Senapati district ki manung chanba makhanda leiba Indira Gandhi National Tribal University Regional gi gate gi hauduna Imphal West ki manung channa leiba Kanglatombi gi Anai International School mapa fawba chatkiba khongchat aduda maram leitana mi phuba yaningde maram leitana gari thugaiba yaningde amadi we want justice haiba kholau kaya lauduna yaningdaba phongdokpa play card kaya paike rally edu laksanaba honabada police ka khunja singa gi marakta muknaba ngai hak thoke rally edu gi matangda wangang laduna liangmai naga katimai rongdi Eastern Zone gi president Timothy Chawangna phongdokkibada haukiba tha asida leilon by 5 villagers singna Konshakhul gi meoi sing phurakpada natana thabak sunaba changlakpa gari thugairakpa ase yaningde Loinana maram leitana mi phurakpa gari thugairakpa leilon by 5 villagers sing fabagi mahutta fakiba Konshakhul gi meoi sing police na fajinduna thamba ase athuba matamda thado o karigidamak leilon by 5 villagers singna Konshakhul da khut tharibano masi paliba lengak asina athuba matamda bityeng changbiduna maral leiba sing cherakpiyo karigumba phongdokliba wafam sing thabakta onthoktrabade makhal makha kayagi khongjang sangsingani haiba wafam phongdokhe Akoy ki demand asi number 1 da abduct tawbiba mi bu culprit adu phadok piyo masak khangninge kanana akoy bu phabra kanana akoy bu phubra kanana akoy ki gari mai thabra kanana akoy ki ichinino matai gi JCB thugai bibra haibdo akoy masak khangninge aduga akoy ki police personnel na kanana akoy ki mi bu personnel moina law maintain tawni haraga law maintain tawraga law thugairaga akoy ki mi da innocent civilian da khut tabasi akoy khangningi akoy ki lam encroach tawrak basi kari maram da encroach tawbno moi ki rights kadai da laibno moina lampu da usidraga lampu ki lamun munnangai tawbasi kari maram da no atuba matamda government na akoy ki demand ase answer tawbidradi akoy ki demand ase fulfill tawbidradi akoy akanba khongjang su sangsin gani